Jadi yumpum uiba mar uiba pau khara update tawjari. Seng fangdre card fangdre haina lauri basi association bu utta gi haibane. Asumba khangla ga wangang biu risikanta. Langtawal mantri khongde kanagumba isil inau kharana aikoi seng sak fangdre. Card fangdre aitun garang phong ki pau se khara de yorak pathenare. Masi langtawal kendra Fair Price of Owner Association na tawriba. Miyam gidamak chen chongliba kaya si utta gi haibane. Association asina tawriba thabak thauram singki asumba khanglaka wangang biu haina association asigi representative soibam risikantana phangdokre manam hakatana hai thawung asi seng chaki hona jariba aikoi bulana SARS dawraktuna miyamda aikoi bulana wanana bhona bane kendra sidanga sidagi sahi tara ki mamangda leiramba monga haujiki monga aduki mati khenai habasi kendra asigi miyamna khangle Hauzik kendra sida leiriba ration card fangdriba silinau sing phanganana mari lainaba singna kana honare tawba tawba lebak thibadi anoba hapli ration card sing ase ngasi haplaga hayenge system the portal da oi madu ure haiduna hayeng mak hekta seng phangada banate madu di manipur lekan apun bagi allocation tawbagi matam lai hariba asangba process ase loiraba matung da seng phangada bane hapta bagangpu so hapagi pau leire nauna hapli basing tha asigi manungda pinanaba hona duna lagle Aduga rajniti ki kudung chabat logba manba mongda aikhoina tawriba sing uttagi aiba tahanbadi tawbirakano aikhoi kanagumba amatagi seng lokthokpa manghanba leite leirabadi abirago aduga pauchedo hundok onjen tawbagi thabaksu tokse aikhoina honariba kaya asigi maram khanglaga asumaran khangna wangang biyo hena khangbininglabadi district supply officer Impal West ta akupa marul tana biyo miyamgi damak sok thaba leitana hona kigani awai akum tawnagum chi aina magna makha tana phangdoke Adopa pau amadana mioi chong marfu positive oiduna positive rate chada taramari oire. Hauki bapung kun mari ista mioi lisingani sadret kun gamari COVID-19 test tabada mioi chong marfu nauna COVID-19 positive oiki bagaloinana. Positivity rate chada taramari dalaire. Hauki bapung kun mari ista laisad asna mioi amada sian kidre ada manipur laga ki health department ki report na haire. Hauki bapung kun mari asida positive oiki basing hatudi besno borda taraga taruk sandel da ani Suasanpurda humpudra humdoi Impal East marfo. Impal West sama yang khimathoi kaksing da ahum kangpok pida kun mari. None da ahum senapati da ani Tamenglong da ani Tengnopol da ama. Thawbal da taraga taruk amati ukhrul da tarene. Positive ragla basing asi tharaga apun bakan pam case lak ama kadising kun taret. Sarifat humpudra humdoi sukre auju pawda apun ba leikida pamasing lisingani supna taramanga sukre aire. Auki bapung kun mari dam yoi nifuga taruk discharge tauke mioi singa si tharaga state asigi apun bamioi lagamba lising kun mari sumna humpuga tare recover taukre recovery rate chada marfudara tarit dasmik soino ani yore housing active case lising amaga sadret marfudra mathoi leire pungkun mari asida covid vaccine lising dipan jamri yang gayani thoi kapke housing power state asigi apun bados lakul humdoi lising marfudra manga sa apun humpuga manga asigi manungda Ahanba dosta lag tara humdoi lising humpuga daruk jahum amati ani suba dosta lag dara lising kun mathoi chadret nifuga humdoi kapkre precautionary dosta lising tarit champan kun gani thoi kapkhe loinana hauki bapung kun mari di type oxygen cylinder sahum kuntra gani thoi amati B type oxygen nifuga gani thoi manipur ge togan ba laying sangsing da phangan ke maraga sida manipur da sanglakpa khudingba covid-19 ge negative report loinara kadabani kerajo Lebaga segi state kara dahandak COVID-19 ki casing hangalakiba asigi yengduna air passenger road passenger natragana kana gumba miyo amai hektan state asida sanglakwa matamda COVID-19 RT-PCR test negative oiri aibaga report sungsoi soidana loina rakadabani aina report langa ki health services ki director ki rajona thokpa warolaman aire warola dugi matungina COVID-19 RT-PCR test negative oire aibaga report ado state asida sanglakpa ki pungni fuga ni pan ki manungda tawpa test oigadabane harba sana kanglona si khudak tagi chanaba auragani haire na hu thakbu bani aiba nupi ama chire miyatpa puthoku haidor irang aukre ise itaina hatpa warangani mahaksu atopikro manang nupi Porompat police station ki manung chanba khurai sajor lekai hu charaba dagini aiba nupi yama sibagi wauda ngase Nabi mayung gimyam nupa mayum da laktuna miharba puthoku aidun khong sang sang kre Nabi dungarang khurai sajor lekai ta leiba yumda hu sarba dagini haibadagi Zenem sos tandu pukhatuna lekanaraba matung ta leikidabani aire Leikidrabi nupi aduki maming oinam ningol Soraisam ongbi dhanesori mapuroiba Soraisam inaukton kawi aire Dhanesori misi ki matang da mapam ki imung manung ki miyoi sina khurai sajor lekai ta leiba nupa mayum da
ꯂꯥꯛꯇꯨꯅ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯄꯣꯔꯣꯝꯄꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯗꯥꯅꯦꯁꯣꯔꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯍꯥꯏ, ꯏꯆꯦꯅ ꯍꯤꯗꯥꯛ ꯊꯛꯈꯤ ꯍꯥꯏꯔꯒ ꯕꯣꯇꯜꯗꯨ ꯌꯦꯡꯒꯦ ꯍꯥꯏꯔꯕꯁꯨ ꯈꯪꯗꯦ ꯍꯥꯏꯔꯦ, ꯏꯆꯦꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗꯤ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ꯫ ꯏꯇꯩꯅ ꯐꯥꯔꯒ ꯍꯤꯗꯥꯛ ꯑꯗꯨ ꯏꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ꯫ ꯏꯆꯦꯗꯤ ꯃꯊꯟꯇ ꯁꯤꯖꯒꯗꯕ ꯏꯆꯦ ꯅꯠꯇꯦ, ꯏꯆꯦꯅ ꯋꯥꯈꯜ ꯊꯤꯟꯕꯤ ꯑꯣꯏꯕꯒꯤ ꯍꯨ ꯊꯛꯇꯨꯅ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ꯫ ꯑꯩꯍꯥꯛꯀꯤ ꯏꯆꯦ ꯃꯤꯉꯣꯟꯗ ꯍꯟꯒꯠꯅ ꯋꯥ ꯉꯥꯡꯕ ꯉꯝꯖꯕꯁꯨ ꯅꯠꯇꯦ꯫ ꯃꯤꯁꯤ ꯑꯁꯤ ꯇꯁꯦꯡꯅ ꯌꯥꯖꯅꯤꯡꯗꯦ, ꯑꯆꯨꯝ ꯃꯔꯥꯟ ꯄꯨꯊꯣꯛꯄꯤꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯕꯤꯌꯨ, ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯣ꯫ ꯑꯦꯁꯁꯤꯅ ꯁꯦꯟꯇꯔꯗ ꯆꯥꯕ ꯐꯪꯗꯕꯒꯤ ꯋꯥꯊꯣꯛ ꯀꯣꯛꯍꯟꯅꯅꯕ ꯁ꯭ꯀꯤꯝ ꯁꯦꯝꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯦꯟꯇꯔꯗ ꯆꯥꯕ ꯐꯪꯗꯕꯗꯒꯤ ꯁꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯧꯕ ꯗꯇꯥ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯆꯥꯕ ꯐꯪꯗꯕꯒꯤ ꯋꯥꯊꯣꯛ ꯀꯣꯛꯍꯟꯅꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯁ꯭ꯀꯤꯝ ꯑꯃ ꯁꯦꯝꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯉꯁꯤ ꯆꯠꯊꯈꯤꯕ ꯑꯦꯁꯁꯤꯒꯤ ꯍꯤꯌꯔꯤꯡ ꯗ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯖꯁꯇꯤꯁ ꯑꯦꯟ.ꯚꯤ. ꯔꯥꯃꯥꯅꯥꯅ ꯂꯨꯆꯤꯡꯕ ꯕꯦꯟꯆ ꯑꯃꯅ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯇ ꯍꯥꯏꯈꯤ, ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯔꯥ ꯍꯦꯟꯕꯗꯒꯤ ꯁꯤꯈꯤꯕ ꯂꯩꯇꯦ꯫ ꯁꯨꯞꯅꯇꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛ ꯁꯤꯈꯤꯕ ꯑꯗꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯣꯟꯅ ꯊꯥꯖꯕ ꯌꯥꯔꯕ꯭ꯔꯥ? ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯨꯝꯖꯥ 2015-16ꯒꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯔꯤꯄꯣꯔꯠꯇꯒꯤꯅꯤ꯫ ꯀꯣꯔꯠꯅ ꯑꯦꯇꯣꯔꯅꯤ ꯖꯦꯅꯔꯦꯜ ꯀꯦ ꯚꯦꯅꯨꯒꯣꯄꯥꯜꯗ ꯍꯥꯏꯈꯤ, ꯁ꯭ꯇꯦꯠꯁꯤꯡꯅ ꯆꯔꯥ ꯍꯦꯟꯕꯗꯒꯤ ꯁꯤꯈꯤꯕ ꯃꯤꯒꯤ ꯔꯤꯄꯣꯔꯠ ꯄꯤꯔꯛꯇꯕꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯔꯥ ꯍꯦꯟꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯤꯈꯤꯗꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯔꯤꯄꯣꯔꯠ ꯀꯣꯔꯠꯇ ꯄꯤꯔꯛꯀꯗꯕꯅꯤ꯫ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯔꯤꯄꯣꯔꯠ ꯄꯤꯔꯛꯅꯅꯕꯁꯨ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯥꯏꯁꯤꯅ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ 5ꯗ ꯏꯂꯦꯛꯁꯟ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯔꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯥꯎꯊꯣꯛꯅꯔꯦ꯫ ꯁꯦꯟꯇꯔꯅꯁꯨ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯆꯥꯛ ꯆꯥꯐꯝꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯂꯥꯎꯊꯣꯛꯂꯕꯗꯤ ꯃꯤꯌꯥꯝꯅ ꯁꯦꯟꯇꯔꯕꯨ ꯍꯦꯟꯅ ꯄꯥꯝꯅꯔꯛꯀꯅꯤ꯫ ꯁꯦꯟꯇꯔꯅ ꯄꯣꯂꯤꯁꯤ ꯁꯦꯝꯂꯒ ꯆꯦꯡ ꯆꯥꯛ ꯑꯃꯁꯨꯡ ꯃꯔꯨ ꯃꯔꯥꯡ ꯍꯦꯟꯅ ꯄꯤꯊꯔꯕꯗꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯊꯣꯡꯊꯣꯛꯂꯕ ꯆꯥꯕ ꯌꯥꯔꯕ ꯆꯤꯟꯖꯥꯛ ꯄꯤꯅꯅꯕꯒꯤ ꯄꯣꯂꯤꯁꯤ ꯁꯦꯝꯂꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯍꯥꯏꯈꯤ꯫ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠꯁꯤꯡꯒ ꯇꯥꯟꯅꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ, ꯑꯍꯤꯟꯕ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡꯁꯨ ꯌꯥꯎꯍꯟꯒꯗꯕꯅꯤ꯫ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯈꯥ ꯇꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯥꯕ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯈꯤ꯫ ꯀꯣꯔꯠ ꯑꯁꯤꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯔꯠꯀꯤ ꯑꯄꯥꯝꯕ ꯑꯁꯤꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯒꯗꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯏज्ꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯂꯝꯂꯦ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯁꯤꯕꯄꯨꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯝꯗꯨꯅ ꯏज्ꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯂꯝꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯄ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯁꯤꯕꯄꯨꯔꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯦꯟꯗꯨꯋꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯃꯥꯂꯤꯌꯥ ꯈꯨꯟꯗ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯍꯥꯏꯈꯤ, ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯄꯥꯡꯊꯣꯛꯄ ꯃꯦꯂꯥ ꯑꯃꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯍꯥꯛ ꯂꯩꯔꯝꯗꯕꯗꯒꯤ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯃꯇꯨꯡꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯁꯤꯅ ꯐꯪꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯍꯥꯏꯈꯤ꯫ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯎꯠꯇꯝ ꯅꯥꯔꯥꯌꯟ, ꯆꯍꯤ 35 ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯊꯦꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯒ ꯏज्ꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯅꯥꯔꯥꯌꯟꯒꯤ ꯃꯊꯛꯇ IPC ꯑꯃꯗꯤ ꯐꯣꯛꯁꯣ ꯑꯦꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯔꯣꯏꯕꯗ ꯀꯟꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎ ꯊꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫